ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯖꯣꯏꯁ꯭ꯔꯤ ꯀꯩꯅꯧꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯆꯦꯅꯦꯜ ꯑꯁꯤꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯍꯨꯝ꯫ ꯍꯧꯖꯤꯛ ꯋꯥꯔꯤꯁꯤ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜ ꯑꯃꯗ ꯌꯥꯝꯅ ꯂꯥꯏꯔꯕ ꯂꯧꯃꯤ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯂꯧꯃꯤ ꯑꯁꯤ ꯆꯥꯎꯔꯦꯟꯅꯤ꯫ ꯆꯥꯎꯔꯦꯟ ꯃꯆꯥꯅꯨꯄꯤ 4 ꯑꯃꯁꯨꯡ ꯅꯨꯄꯥ ꯑꯃ ꯄꯣꯛꯏ꯫ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤ ꯊꯥꯕꯂꯩꯁꯨ ꯂꯩꯀꯥꯏꯒꯤ ꯈꯨꯂꯪ ꯆꯠꯇꯨꯅ ꯃꯆꯥꯁꯤꯡꯕꯨ ꯌꯥꯝꯅ ꯋꯥꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯅ ꯌꯣꯛꯆꯔꯛꯂꯝꯃꯤ꯫ ꯑꯁꯨꯛ ꯌꯥꯝꯅ ꯁꯨꯖ ꯅꯣꯝꯖꯕ ꯀꯟꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯦ ꯅꯨꯡꯉꯥꯏꯕꯗꯤ ꯄꯥꯛ ꯉꯝꯂꯝꯗꯦ꯫ ꯁꯨꯒꯟꯕ ꯂꯥꯏꯔꯕꯅꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ, "ꯅꯨꯄꯥ, ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯀꯗꯧꯔꯦ, ꯆꯦꯡꯐꯨꯗꯗꯤ ꯆꯦꯡꯗꯤ ꯃꯔꯨ ꯑꯃꯠꯇ ꯂꯩꯍꯧꯗꯦ꯫ ꯀꯃꯥꯏ ꯇꯧꯁꯤꯒꯦ? ꯏꯁꯤꯡ ꯊꯛꯄꯗ ꯑꯉꯥꯡꯁꯤꯡꯁꯨ ꯃꯕꯨꯛ ꯄꯣꯛꯈꯥꯏꯒꯗꯧꯔꯦ꯫" ꯆꯥꯎꯔꯦꯟ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯅꯥꯀꯜꯗ ꯇꯞꯅ ꯐꯝꯊꯔꯛꯏ ꯑꯗꯨꯒ, "ꯉꯥꯏꯈꯣ, ꯑꯩ ꯑꯃꯨꯛꯇ ꯁꯣꯔ ꯆꯥꯅꯤꯡ ꯇꯥꯅ ꯍꯣꯟꯈꯤꯒꯦ꯫ ꯈꯪꯗꯦ, ꯅꯪ ꯑꯩꯅ ꯇꯧꯒꯗꯕꯁꯤ ꯀꯔꯤꯅꯣ? ꯂꯧ ꯂꯣꯛꯀꯗꯕ ꯃꯇꯝꯁꯨ ꯋꯥꯠꯂꯤ, ꯃꯦꯔꯥ ꯄꯥꯟꯈꯠꯂꯛꯄꯗ ꯉꯥꯏꯔꯤ꯫ ꯑꯁꯨꯛ ꯀꯨꯏꯕ ꯊꯥ 2-3ꯁꯤꯕꯨ ꯀꯔꯤ ꯆꯥꯒꯅꯤ ꯈꯟꯕꯗ ꯑꯩꯁꯨ ꯍꯥꯏꯐꯝ ꯈꯪꯗꯦ꯫ ꯀꯝꯗꯧꯒꯗꯕꯅꯣ ꯅꯨꯃꯤꯗꯥꯡꯒꯤ ꯆꯦꯡꯁꯤꯕꯨ?" ꯑꯁꯨꯝꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯅꯔꯤꯉꯩ ꯆꯩꯔꯛ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯂꯩꯆꯜꯗꯨ ꯃꯅꯥꯎ ꯆꯅꯨꯕꯨ ꯄꯣꯔꯒ, "ꯇꯣ, ꯏꯃꯥ, ꯑꯉꯥꯡꯁꯤꯡꯁꯦ ꯆꯥꯛ ꯂꯥꯝꯕꯒꯤꯔ ꯈꯪꯗꯦ ꯄꯪꯀꯞꯇ ꯀꯞꯄꯦ꯫ ꯏꯃꯥꯕꯣꯛ ꯍꯣꯏꯗ ꯇꯣꯝꯕꯒ ꯊꯣꯏꯕꯤꯒꯗꯣ ꯆꯥꯛ ꯈꯤꯇ ꯆꯥꯒꯦ ꯍꯥꯏꯔꯨꯅꯤ ꯆꯠꯈꯤꯕꯅꯦ꯫ ꯑꯩꯁꯨ ꯆꯥꯛ ꯂꯥꯝꯃꯤ ꯏꯃꯥ, ꯉꯁꯤꯗꯤ ꯀꯣꯝꯄ꯭ꯔꯦꯛ ꯍꯦꯛꯄꯁꯨ ꯆꯠꯍꯧꯗꯦ꯫ ꯑꯩꯁꯨ ꯌꯥꯝꯅ ꯂꯥꯝꯃꯤ ꯏꯃꯥ꯫ ꯆꯅꯨꯁꯨ ꯌꯥꯝꯅ ꯀꯞꯄꯤ, ꯊꯦꯝꯕ ꯉꯝꯗꯦ ꯁꯦ ꯏꯃꯥ." ꯃꯆꯥꯅꯨꯄꯤꯅ ꯄꯣꯔꯤꯕ ꯑꯉꯥꯡꯗꯨ ꯅꯥꯍꯣꯡ ꯊꯣꯛꯇꯨꯅ ꯂꯧꯊꯔꯒ, "ꯂꯥꯛꯑꯣ, ꯑꯗꯨꯅꯤ ꯏꯕꯦꯝꯃ, ꯅꯄꯥ ꯏꯕꯥꯅꯤꯁꯨ ꯀꯝꯗꯧꯁꯤꯒꯦ ꯈꯟꯅꯔꯝꯃꯤꯕꯁꯦ꯫ ꯏꯆꯥꯅ ꯈꯔ ꯆꯥꯎꯔꯦ, ꯅꯪꯅ ꯂꯥꯝꯃꯤ ꯍꯥꯏꯔꯕꯗꯤ ꯅꯅꯥꯎꯁꯤꯡꯁꯨ ꯂꯣꯏꯅ ꯂꯥꯝꯃꯤ ꯍꯥꯏꯔꯒꯅꯤ, ꯅꯅꯥꯎꯁꯤꯡꯁꯨ ꯂꯣꯏꯅ ꯀꯞꯄꯅꯤ." ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯤ ꯑꯍꯜꯗꯨ ꯊꯦꯝꯂꯤꯉꯩ ꯑꯗꯨꯗ ꯃꯄꯥꯟꯂꯣꯝꯗ, "ꯍꯦ, ꯀꯗꯥꯏꯗꯒꯤ ꯆꯥꯛꯅꯣ ꯍꯥ? ꯑꯩ ꯈꯣꯏꯐꯥꯎ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯅꯣꯏ ꯁꯤꯡꯉꯦꯅꯦ ꯍꯥ? ꯆꯥꯛ ꯂꯣꯏꯕ ꯃꯇꯝ ꯈꯪꯉꯦꯕ ꯅꯣꯏ ꯍꯥ? ꯍꯨꯏ ꯍꯧꯗꯣꯡꯗꯨ ꯃꯉꯥꯏꯔꯦ ꯃꯅꯝ ꯁꯨꯠ ꯅꯝꯗꯅ꯫ ꯑꯦꯟꯁꯥꯡ ꯊꯣꯡꯕ ꯐꯥꯎ ꯊꯣꯡꯅꯥꯎ ꯂꯣꯟꯁꯜꯂꯕꯅꯤ ꯑꯩꯈꯣꯏ, ꯃꯅꯝ ꯄꯥꯏꯊꯣꯛꯈꯤꯗꯅꯕ ꯍꯥꯏꯗꯅ꯫ ꯂꯩꯇꯦ, ꯆꯠꯂꯨ." ꯑꯁꯤ ꯍꯥꯏꯔꯒ ꯊꯔꯣꯅ ꯇꯦꯡꯀꯣꯠ ꯑꯗꯨ ꯂꯥꯛꯇꯅ ꯂꯪꯉꯛꯄꯗ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯇꯥꯔꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯑꯣꯏꯕꯅ ꯃꯈꯣꯟꯁꯨ ꯈꯔ ꯍꯧꯔꯦ꯫ ꯌꯨꯝꯊꯣꯡ ꯑꯌꯥꯝꯕꯗꯤ ꯃꯇꯝꯗꯨ ꯆꯥꯛ ꯆꯥꯅꯕ ꯃꯇꯝꯅꯤ ꯇꯨꯃꯤꯟ꯫ ꯑꯗꯨꯕꯨ ꯆꯥꯎꯔꯦꯟ ꯍꯣꯏꯒꯤ ꯏꯃꯨꯡꯗꯨꯗꯤ ꯆꯥꯛꯈꯨꯝ ꯃꯩ ꯃꯨꯠꯂꯔꯦ꯫ ꯑꯉꯥꯡ ꯑꯅꯤꯗꯨꯕꯨ ꯁꯥꯎꯅ ꯆꯥꯎꯔꯦꯟꯅ ꯄꯨꯛ ꯍꯧꯒꯠꯇꯨꯅ, "ꯍꯩ, ꯅꯣꯏ ꯅꯊꯤꯕꯣꯡꯗꯣ ꯀꯌꯥꯝ ꯆꯥꯅꯤꯡꯉꯤ? ꯅꯊꯤꯕꯣꯡꯗꯣ ꯌꯥꯝ ꯆꯥꯅꯤꯡꯕ꯭ꯔꯣ ꯍꯥ? ꯅꯨꯡꯇꯤꯒꯤ ꯆꯥꯗꯅꯗ ꯂꯩꯔꯕ ꯉꯁꯤ ꯅꯨꯡꯗꯥꯡ ꯆꯔꯥ ꯍꯦꯟꯕꯗ ꯅꯈꯣꯏ ꯁꯤꯒꯗ꯭ꯔꯣ? ꯂꯥꯎ." ꯑꯁꯤ ꯍꯥꯏꯔꯒ ꯑꯉꯥꯡ ꯑꯅꯤꯗꯨ ꯈꯨꯕꯥꯛꯅ ꯁꯦꯠ ꯊꯥꯏ꯫ ꯆꯥꯛ ꯂꯥꯝꯕꯅꯦ, ꯃꯄꯥꯒꯤ ꯙꯞꯅꯦ, ꯑꯅꯤꯗꯨꯗ ꯅꯠꯇꯅ ꯑꯇꯩ ꯃꯆꯥ 5ꯃꯛ ꯂꯣꯏꯅ ꯋꯥ ꯀꯞꯁꯤꯜꯂꯛꯏ꯫ ꯈꯔ ꯆꯥꯎꯔꯕꯗꯨꯁꯨ ꯌꯥꯎꯅ ꯀꯞꯂꯛꯏ꯫ ꯊꯥꯕꯂꯩꯅ, "ꯑꯁ ꯁꯦ, ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ? ꯑꯉꯥꯡꯅꯕꯨ ꯑꯗꯨ ꯈꯪꯕ꯭ꯔꯣ? ꯃꯈꯣꯏꯗꯤ ꯎꯔꯤꯉꯩ ꯆꯥꯅꯤꯡꯕꯅꯤ꯫ ꯅꯪꯅ ꯑꯗꯨꯝꯅ ꯍꯦꯟꯅ ꯑꯗꯨꯝꯅ ꯇꯧꯔꯒ ꯃꯤꯅ ꯀꯂꯛ ꯄꯦꯟꯅꯅꯕꯅꯦ꯫ ꯅꯨꯄꯥ, ꯅꯪꯅ ꯇꯧꯔꯤꯁꯦ ꯆꯨꯝꯗꯦꯀꯣ? ꯀꯩꯁꯨ ꯈꯪꯖꯗꯕ ꯏꯆꯥꯁꯤꯡꯗ ꯑꯗꯨꯝꯅ ꯇꯧꯒꯅꯨ꯫ ꯁꯦ, ꯂꯥꯛꯑꯣ." ꯆꯥꯎꯔꯦꯟꯁꯨ ꯃꯤꯅ ꯉꯥꯡꯂꯛꯄꯗꯨꯗ ꯁꯥꯎꯅꯤꯡꯕꯒꯤ ꯑꯗꯨ ꯃꯆꯥꯁꯤꯡꯗꯨꯗ ꯈꯨꯄꯥꯛꯅ ꯁꯦꯠ ꯊꯥꯕꯒꯤ ꯋꯥꯅꯤ, ꯃꯊꯃꯣꯏꯗꯗꯤ ꯑꯣꯝꯗꯨꯅ ꯆꯥꯛꯂꯤꯕꯅꯤ꯫ ꯑꯉꯥꯡꯁꯤꯡꯗꯣ ꯃꯄꯥꯅ ꯑꯗꯨꯝꯅ ꯇꯧꯔꯕ ꯑꯗꯨꯗ ꯃꯊꯪ ꯇꯨꯝꯐꯝꯂꯣꯝꯗ ꯂꯣꯏꯅ ꯆꯪꯅꯈꯤ꯫ ꯄꯦꯔꯤ ꯃꯆꯥꯁꯤꯡꯒꯤ ꯑꯗꯨꯒꯨꯝꯕ ꯃꯇꯧꯗꯨ ꯆꯥꯎꯔꯦꯟꯁꯨ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯇꯥꯏꯅꯐꯝ ꯈꯪꯗ ꯃꯔꯥꯜ ꯂꯩꯇꯕ ꯑꯉꯥꯡꯁꯤꯡꯗ ꯇꯥꯏꯅꯕꯤꯔꯦꯗꯣ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨ ꯃꯆꯥꯁꯤꯡꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯆꯥꯛꯈꯨꯝ ꯃꯥꯡꯗ ꯀꯞꯃꯤꯟꯅꯗꯨꯅ ꯂꯦꯜꯂꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ ꯆꯔꯥꯁꯤꯠꯅ꯫ ꯑꯁꯤꯅꯤ ꯆꯥꯎꯔꯦꯟ ꯍꯣꯏꯒꯤ ꯌꯨꯝꯕꯥꯟ꯫ ꯃꯃꯥ ꯃꯄꯥꯅ ꯅꯥꯏꯇꯣꯝ ꯄꯣꯛꯂꯝꯕ ꯅꯤꯡꯊꯧꯒꯨꯝ ꯅꯥꯎꯌꯣꯛꯆꯔꯝꯕ ꯆꯥꯎꯕꯤ ꯆꯐꯨ ꯊꯣꯡꯗꯨꯅ ꯉꯥꯏꯍꯥꯛꯇ ꯃꯕꯨꯛ ꯍꯥꯡꯍꯜꯂꯝꯗꯕ ꯆꯥꯎꯔꯦꯟꯗꯣ ꯉꯁꯤꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯂꯝꯕꯤꯒꯤ ꯆꯥꯛꯅꯤꯕ ꯑꯃꯒꯨꯝ ꯂꯩꯔꯛꯂꯦ꯫ ꯃꯃꯥ ꯃꯄꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯆꯥꯎꯔꯕ ꯌꯨꯝꯖꯥꯎ
ꯐꯧ ꯊꯟꯅ ꯍꯥꯞꯂꯕ ꯀꯩ, ꯏꯁꯪ ꯁꯪꯕ ꯏꯪꯈꯣꯜ, ꯌꯦꯟ ꯉꯥꯅꯨ ꯀꯌꯥ, ꯅꯨꯡꯁꯤꯔꯕ ꯁꯟꯕꯤ ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯃꯊꯪ ꯃꯊꯪ ꯑꯃꯠꯇ ꯃꯤꯠꯃꯥꯡꯗ ꯎꯗ꯭ꯔꯦ꯫ ꯀꯔꯤ ꯃꯔꯝꯒꯤ? ꯁꯦꯟꯊꯣꯛ ꯂꯩꯇ꯭ꯔꯤꯉꯩ ꯅꯨꯄꯤ ꯉꯟꯅ ꯊꯤꯔꯨꯕ ꯑꯃꯗꯤ ꯃꯆꯥ ꯌꯥꯝꯂꯨꯕ ꯑꯁꯤꯅ ꯑꯣꯏꯔꯤꯕ꯭ꯔꯥ? ꯅꯠꯇꯦ, ꯑꯗꯨꯁꯨ ꯅꯠꯇꯦ꯫ ꯆꯥꯎꯔꯦꯟ ꯃꯄꯥꯅ ꯊꯅꯝꯕ ꯂꯧꯐꯝ ꯀꯌꯥ ꯑꯗꯣ ꯃꯍꯥꯛ ꯃꯁꯥꯒꯤꯅꯤ꯫ ꯑꯗꯨꯕꯨ ꯐꯠꯇ꯭ꯔꯕ ꯂꯧꯅꯝ ꯍꯩꯕ ꯁꯍꯔꯗꯒꯤ ꯕꯥꯕꯨ ꯌꯥꯏꯃ ꯀꯧꯕ ꯆꯥꯎꯔꯦꯟꯒꯤ ꯃꯄꯥ ꯏꯕꯣꯜꯒ ꯃꯇꯥꯎ ꯁꯥꯟꯅꯗꯨꯅ ꯈꯨꯕꯤ ꯁꯣꯏ ꯂꯧꯔꯒ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯃꯉꯥꯜ ꯐꯪꯖꯗꯕ ꯏꯕꯣꯜꯗꯒꯤ ꯂꯧꯐꯝꯁꯤꯡ ꯑꯗꯨ ꯃꯨꯟꯕꯤꯈꯤꯕꯅꯤ ꯌꯥꯝꯅ ꯂꯥꯏꯅ꯫ ꯃꯗꯨꯒꯤ ꯂꯥꯏꯃꯟꯅ ꯆꯥꯎꯔꯦꯟꯒꯤ ꯃꯄꯥ ꯏꯕꯣꯜꯒ ꯃꯃꯥ ꯇꯊꯣꯠꯂꯩꯒꯗꯨ ꯂꯩꯅꯥ ꯑꯣꯏꯗꯨꯅ ꯃꯇꯝ ꯆꯥꯗꯅ ꯄꯨꯟꯁꯤ ꯂꯣꯝꯈꯤꯕꯅꯤ꯫ ꯆꯥꯎꯔꯦꯟ ꯍꯧꯖꯤꯛ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯦ, ꯃꯄꯥ ꯃꯃꯥꯒꯤ ꯂꯃꯟ ꯈꯨꯝꯕꯁꯨ ꯃꯥ ꯉꯝꯂꯝꯗꯦ꯫ ꯃꯥꯁꯨ ꯋꯥꯈꯜ ꯏꯇꯧ ꯇꯧꯍꯧꯗꯅ ꯉꯟꯅ ꯅꯨꯄꯤ ꯊꯤꯖꯤꯜꯂꯨꯕ, ꯃꯆꯥ ꯃꯌꯥꯝ ꯑꯃ ꯄꯣꯛꯁꯤꯜꯂꯨꯕ ꯑꯗꯨꯅ ꯏꯃꯨꯡ ꯑꯗꯨꯒꯤ ꯀꯥꯏꯊꯔꯛꯂꯕ ꯁꯛꯇꯝꯗꯨ ꯌꯦꯡꯕ ꯅꯠꯇꯅ ꯃꯍꯥꯛ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯔꯝꯗꯦ꯫ ꯅꯣꯡꯃ ꯅꯨꯡꯊꯤꯜ ꯑꯃ, ꯅꯨꯄꯤ, ꯈꯨꯔꯥ ꯕꯥꯕꯨ ꯌꯥꯏꯃꯗꯨꯕꯨ ꯉꯁꯤ ꯂꯧꯁꯥꯟ ꯂꯧꯕ ꯂꯥꯛꯇꯣꯏꯖꯥꯠꯂꯅꯦ? ꯈꯪꯗꯦꯅꯦ꯫ ꯉꯁꯤ ꯂꯥꯛꯀꯗꯕ ꯃꯥꯜꯂꯤ꯫ ꯃꯈꯥꯔꯣꯝꯒꯤ ꯇꯥ ꯇꯣꯝꯆꯧ ꯍꯣꯏꯒꯤꯁꯨ ꯂꯧꯁꯥꯜ ꯑꯣꯜꯍꯧꯏ꯫ ꯑꯩꯈꯣꯏꯒꯤꯁꯨ ꯑꯣꯟꯊꯣꯛꯅꯕ ꯇꯧꯔꯁꯤꯔꯣ? ꯀꯗꯥꯏ ꯄꯨꯊꯣꯔꯛꯑꯣ, ꯑꯣꯟꯊꯣꯛꯅꯕ ꯇꯧꯔꯁꯤ꯫ ꯉꯥꯏꯅꯕ ꯅꯨꯡꯉꯥꯏꯇꯦ꯫ ꯀꯩꯗꯧꯅꯤ, ꯃꯤꯒꯤ ꯄꯤꯗꯧ ꯂꯩꯔꯕꯁꯤꯕꯨ ꯑꯃꯨꯛ ꯀꯟꯁꯤꯟꯗꯅ꯫ ꯑꯁꯤ ꯍꯥꯏꯅꯔꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯐꯧꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯑꯣꯟꯊꯣꯛꯂꯤ꯫ ꯃꯃꯥꯡ ꯁꯪꯒꯣꯏ ꯑꯗꯨꯗ ꯂꯧꯔꯣꯛ ꯊꯥꯒꯤ ꯑꯣꯏꯅ ꯄꯩꯔꯤꯕ ꯆꯤꯡꯃꯨꯛ ꯋꯥꯡꯕ ꯐꯧ ꯑꯗꯣ ꯂꯧꯁꯥꯟ ꯑꯣꯟꯈꯤꯕ ꯃꯇꯝꯗ ꯑꯃꯠꯇ ꯂꯩꯍꯧꯗ꯭ꯔꯦ, ꯑꯃꯠꯇ ꯂꯦꯝꯍꯧꯗ꯭ꯔꯦ꯫ ꯁꯪꯄꯥꯏ ꯑꯃ ꯇꯪꯈꯥꯏ ꯅꯠꯇꯅ ꯆꯍꯤ ꯆꯨꯞꯄ ꯋꯥꯅ ꯂꯧꯐꯝ ꯑꯗꯨꯗ ꯃꯄꯥꯡꯒꯜ ꯄꯨꯝꯅꯃꯛ ꯊꯨꯗꯦꯛꯇꯨꯅ ꯃꯇꯝ ꯃꯥꯡꯂꯨꯕ ꯉꯁꯤꯗꯤ ꯑꯔꯦꯝꯕ ꯇꯥꯔꯦꯀꯣ꯫ ꯃꯁꯤ ꯈꯜꯂꯨꯕꯗ ꯊꯥꯕꯜꯂꯩ ꯃꯇꯩ ꯃꯅꯥꯎ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯞꯅ ꯇꯥꯔꯛꯏ꯫ ꯀꯣꯟꯊꯣꯡꯂꯣꯝꯗꯅ ꯁꯟ ꯒꯥꯔꯤ ꯈꯥꯝꯈ꯭ꯔꯦ ꯂꯧꯌꯥꯝ ꯆꯥꯕ ꯕꯥꯕꯨ ꯌꯥꯏꯃ ꯇꯨꯡꯏꯟꯅꯕ ꯈꯔꯒ ꯈꯣꯡꯀꯥꯞ ꯂꯥꯎꯅ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯆꯥꯎꯔꯦꯟ ꯍꯣꯏꯒꯤ ꯌꯨꯝ ꯇꯝꯅ ꯆꯪꯂꯛꯏ꯫ ꯏꯄꯥꯒꯤ ꯆꯥꯎꯔꯦꯟ, ꯏꯄꯥ ꯂꯥꯛꯏꯅꯦ ꯅꯪꯕꯣ꯫ ꯂꯧꯎ ꯁꯤꯡꯎꯗꯤ ꯀꯝꯗꯧꯈ꯭ꯔꯦ ꯍꯟꯗꯛꯇꯤ? ꯏꯆꯥꯗꯤ ꯊꯕꯛ ꯐꯕꯅꯤꯗ, ꯐꯧ ꯑꯗꯨꯝ ꯊꯣꯛꯂꯝꯒꯅꯤ ꯃꯔꯥꯡ ꯀꯥꯏꯅ, ꯊꯣꯛꯇ꯭ꯔꯅꯦ? ꯈꯨꯔꯥ, ꯊꯣꯛꯑꯦ꯫ ꯑꯗꯨꯕꯨ ꯈꯨꯔꯥ, ꯂꯩꯇꯕꯅꯤꯅ ꯃꯤꯉꯣꯟꯗꯒꯤ ꯂꯧꯁꯤꯟꯗꯨꯅ ꯆꯥꯔꯨꯕ, ꯐꯧ ꯁꯤꯡꯈꯤꯕꯗ, ꯑꯗꯨꯒ ꯈꯨꯔꯥꯒꯤ ꯑꯣꯟꯈꯤꯕꯗ ꯁꯤꯒꯤ ꯁꯪꯄꯥꯏ ꯑꯃ ꯇꯪꯈꯥꯏꯁꯤ ꯅꯠꯇꯅ ꯑꯃꯠꯇ ꯂꯩꯍꯧꯗ꯭ꯔꯦꯗ ꯈꯨꯔꯥ꯫ ꯀꯩꯗꯧꯔꯨꯅꯤ, ꯄꯤꯗꯕꯗꯤ ꯌꯥꯗꯦ꯫ ꯑꯩꯅ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕ ꯃꯇꯝꯗꯁꯨ ꯃꯤꯉꯣꯟꯗꯒꯤ ꯄꯨꯔꯨꯕꯅꯤꯅ ꯃꯤꯒꯤꯁꯨ ꯄꯤꯊꯣꯛꯇꯕꯗꯤ ꯌꯥꯗꯦ꯫ ꯑꯗꯨꯗꯤ ꯏꯆꯥꯗꯤ ꯍꯟꯗꯛ ꯀꯔꯤ ꯆꯥꯒꯅꯤ? ꯌꯥꯗꯦ, ꯁꯦ, ꯐꯧ ꯁꯪꯄꯥꯏ 10ꯁꯦ ꯂꯧꯍꯧꯔꯣꯁꯦ꯫ ꯅꯪꯁꯦ ꯑꯩꯒꯤ ꯏꯇꯥꯎꯒꯤ ꯃꯆꯥꯅꯤꯅꯦ꯫ ꯑꯩꯒꯤꯁꯨ ꯏꯆꯥꯅꯤꯅꯦ ꯏꯕꯨꯡꯉꯣ꯫ ꯁꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯐꯕ ꯁꯥꯗꯨꯅ ꯐꯧꯕꯣꯠ 10ꯗꯨ ꯄꯤꯔꯔꯦ ꯆꯥꯎꯔꯦꯟꯗ꯫ ꯄꯤꯔꯕꯅꯤꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯁꯨ ꯍꯔꯥꯎꯖꯩ꯫ ꯆꯥꯛꯇꯤ ꯆꯥꯕ ꯐꯪꯂꯅꯤ ꯈꯜꯂꯨꯕꯗ ꯑꯗꯨꯅ ꯑꯗꯨꯃꯛ ꯂꯧꯁꯤꯜꯂꯤ꯫ ꯃꯈꯥ ꯇꯥꯅ ꯕꯥꯕꯨ ꯌꯥꯏꯃꯅ ꯊꯥꯕꯜꯂꯩꯗ ꯌꯦꯡꯗꯨꯅ, ꯍꯩ ꯏꯄꯥꯒꯤ ꯊꯥꯕꯜꯂꯩ, ꯅꯣꯏ ꯂꯩꯀꯥꯏꯁꯤꯗ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯒ ꯁꯨꯕ ꯍꯩꯒꯗꯕ, ꯃꯁꯛ ꯃꯇꯧꯁꯨ ꯈꯔ ꯌꯦꯡꯕ ꯌꯥꯕ, ꯁꯦꯜ ꯄꯤꯔꯒ ꯊꯝꯕ ꯌꯥꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯇ ꯌꯦꯡꯂꯛꯎꯅꯦ꯫ ꯃꯤꯅꯥꯏꯒꯤ ꯋꯥ ꯅꯠꯇꯦꯀꯣ ꯏꯄꯥꯅ ꯍꯥꯏꯔꯤꯁꯦ꯫ ꯊꯥꯕꯜꯂꯩ ꯕꯥꯕꯨ ꯌꯥꯏꯃꯒꯤ ꯃꯤꯠꯌꯦꯡꯒꯤ ꯑꯥꯔꯊ ꯈꯪꯏ, ꯊꯃꯣꯏꯒꯤ ꯏꯍꯨꯜ ꯈꯪꯏ꯫ ꯑꯗꯨꯅ ꯀꯨꯏꯅ ꯂꯩꯇꯦ, ꯄꯥꯎꯈꯨꯝ ꯁꯠ ꯄꯤꯔꯛꯏ꯫ ꯈꯨꯔꯥ, ꯑꯩ ꯑꯣꯏꯅ ꯂꯩꯕꯗꯤ ꯌꯥꯒꯗ꯭ꯔꯣ ꯈꯨꯔꯥ? ꯑꯩꯈꯣꯏꯗꯁꯨ ꯈꯤꯇꯪ ꯃꯇꯦꯡ ꯑꯣꯏꯅꯅꯕ ꯑꯩ ꯑꯣꯏꯅ ꯂꯩꯔꯒꯦ ꯈꯨꯔꯥ꯫ ꯀꯔꯤꯒꯤ ꯌꯥꯗꯅꯦꯒꯦ? ꯏꯃꯧꯅ ꯅꯨꯡꯉꯥꯏꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯍꯥꯏꯗꯕꯅꯤꯅꯦ꯫ ꯑꯗꯣ ꯅꯆꯥ ꯃꯌꯥꯝꯁꯤꯗꯤ ꯀꯝꯗꯧꯕ? ꯈꯜꯂꯣ꯫ ꯈꯨꯔꯥ, ꯏꯆꯥꯁꯤꯡꯒꯤꯗꯤ ꯀꯔꯤꯁꯨ ꯈꯟꯕꯤꯔꯨꯅꯨ꯫ ꯈꯔ ꯆꯥꯎꯕ ꯃꯆꯦꯁꯤꯅ ꯂꯣꯏꯅ ꯍꯣꯠꯅꯕ ꯉꯝꯂꯦ ꯏꯃꯨꯡꯒꯤ ꯆꯥꯎꯊꯣꯡ-ꯐꯧꯁꯨ꯫ ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯗꯤ ꯍꯌꯦꯡꯗꯒꯤ ꯂꯥꯛꯑꯣꯀꯣ꯫ ꯅꯥꯗꯣꯝꯆꯥꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯀꯌꯥ ꯁꯨ ꯌꯥꯗꯦ, ꯃꯊꯟꯇ ꯂꯩꯕꯅꯤꯅ ꯀꯦꯊꯣꯛꯑꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯕꯥꯕꯨ ꯌꯥꯏꯃ ꯐꯩꯖꯣꯝ ꯄꯨꯝꯌꯥꯠ ꯀꯥꯎꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯔꯥꯎꯅ꯫ ꯕꯥꯕꯨ ꯌꯥꯏꯃ ꯆꯠꯈ꯭ꯔꯕꯗ ꯆꯥꯎꯔꯦꯟꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯀꯩꯅꯣ ꯅꯨꯄꯤ,
ꯅꯪꯅ ꯉꯥꯡꯂꯤꯗꯨꯕꯣ? ꯑꯩꯅ ꯅꯪꯕꯨ ꯅꯕꯨꯛ ꯊꯟꯅ ꯄꯤꯖꯗꯦ ꯍꯥꯏꯗꯨꯅ ꯅꯪ ꯃꯤꯒꯤꯗ ꯃꯤꯅꯥꯏ ꯑꯣꯏꯕ ꯆꯠꯀꯦ ꯈꯜꯂꯕ? ꯌꯥꯝꯅ ꯅꯤꯡꯕ ꯀꯥꯏꯅ ꯊꯥꯕꯂꯩꯅ "ꯅꯠꯇꯦ ꯅꯨꯄꯥ, ꯃꯁꯤ ꯄꯨꯟꯁꯤꯅꯤ꯫ ꯉꯁꯤꯒꯤ ꯃꯤꯅꯥꯏ ꯍꯌꯦꯡꯒꯤ ꯅꯤꯡꯊꯧ ꯍꯥꯏꯅꯕ ꯂꯩꯕꯅꯤ꯫ ꯏꯅꯦꯝ ꯏꯀꯨꯒꯤ ꯃꯔꯜꯅ ꯅꯨꯡꯉꯥꯏꯕꯗ ꯃꯄꯥ ꯂꯩꯇ꯭ꯔꯕ ꯕꯥꯕꯨꯌꯥꯏꯃꯒꯤ ꯏꯃꯨꯡꯗꯣ ꯑꯩꯅ ꯎꯐꯨꯜ ꯇꯥꯅ ꯅꯩꯈꯥꯏꯒꯅꯤ, ꯃꯥꯡꯍꯟꯒꯅꯤ꯫ ꯑꯩꯒꯤ ꯊꯧꯔꯥꯡꯁꯦ ꯑꯃꯨꯛ ꯌꯦꯡꯉꯨ꯫ ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ ꯅꯨꯄꯥ, ꯂꯝꯆꯠ ꯃꯥꯡꯗꯅ, ꯑꯩꯒꯤ ꯃꯥꯏꯊꯣꯡꯇꯅ ꯋꯥꯉꯥꯡꯇꯅ ꯃꯥꯕꯨ ꯄꯔꯥ ꯇꯝꯕꯤꯒꯦ꯫ ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ"꯫ ꯑꯗꯨꯕꯨ ꯊꯥꯕꯂꯩ, ꯃꯁꯦ ꯑꯔꯥꯏꯕ ꯊꯕꯛꯈꯛ ꯑꯣꯏꯔꯣꯏ꯫ ꯃꯤꯆꯪ ꯁꯪꯒ ꯆꯥꯎꯕ, ꯃꯈꯨꯠꯇ ꯆꯨꯞꯂꯤ ꯄꯥꯏꯕ, ꯃꯍꯥꯛꯅ ꯑꯍꯜꯁꯤꯡ ꯐꯥꯎꯕ ꯃꯈꯨꯠꯇꯒꯤ ꯈꯨꯠꯂꯥꯏ ꯃꯨꯟꯗꯨꯅ ꯆꯥꯛꯈꯥꯎ ꯊꯥꯗꯠꯄ ꯉꯝꯕ ꯃꯤꯅꯤ꯫ ꯑꯆꯥꯎ ꯑꯔꯝ ꯀꯥꯕ ꯂꯧꯅꯝ ꯍꯩꯕꯅꯤꯅꯦ ꯊꯥꯕꯂꯩ꯫ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯅ ꯀꯔꯝꯅ ꯃꯥꯕꯨ ꯃꯥꯏꯊꯤꯕ ꯄꯤꯒꯦ ꯌꯦꯡꯕꯤꯔꯨ ꯍꯧꯖꯤꯛꯇꯤ꯫ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯂꯝꯆꯠ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯅ ꯄ꯭ꯔꯃꯥꯟ ꯄꯤꯕ ꯉꯝꯂꯕꯗꯤ ꯑꯩꯕꯨ ꯂꯧꯁꯤꯟꯗꯕ ꯑꯩ ꯌꯥꯒꯦ꯫ ꯏꯆꯥꯁꯤꯡꯕꯨ ꯄꯥꯏꯗꯨꯅ ꯑꯩ ꯋꯥꯁꯛꯀꯦ꯫ ꯑꯩꯅ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯂꯩꯗꯨꯅ ꯌꯨꯝ ꯑꯗꯨꯕꯨ ꯊꯨꯒꯥꯏꯕ ꯁꯣꯏꯗꯅ ꯉꯝꯒꯅꯤ꯫ ꯑꯩꯕꯨ ꯊꯥꯖꯗꯕ ꯇꯧꯕꯤꯒꯅꯨ꯫ ꯊꯃꯣꯏ ꯆꯦꯠꯄ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯃꯥꯕꯨ ꯁꯣꯏꯗꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯒꯅꯤ꯫ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯂꯃꯟꯒꯤꯗꯃꯛ ꯁꯦꯝ ꯁꯥꯅꯕ ꯋꯥꯔꯣꯜ ꯀꯌꯥ ꯑꯃ ꯇꯥꯅꯔꯝꯃꯤ꯫ ꯀꯩꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯄꯤꯛꯂꯤꯕ ꯃꯆꯥꯁꯤꯡꯕꯨ ꯊꯥꯗꯣꯛꯇꯨꯅ ꯈꯨꯜ ꯂꯥꯟꯅ ꯆꯠꯀꯗꯧꯔꯤ ꯍꯧꯖꯤꯛꯇꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯆꯠꯅ ꯊꯣꯛꯅ ꯕꯥꯕꯨꯌꯥꯏꯃ ꯍꯣꯏꯒꯤ ꯊꯕꯛ ꯁꯨꯕꯤ ꯑꯣꯏꯅ ꯊꯥꯕꯂꯩ ꯂꯩꯕ ꯍꯧꯔꯛꯂꯦ꯫ ꯕꯥꯕꯨꯌꯥꯏꯃ ꯃꯥꯅ ꯇꯧꯖꯈꯤꯕ ꯐꯠꯇꯕ ꯊꯧꯔꯥꯡ ꯀꯌꯥ ꯑꯗꯨꯒꯤ ꯄꯥꯞꯅ ꯃꯥꯁꯨ ꯃꯃꯤꯠꯇ ꯃꯆꯥ ꯎꯕ ꯐꯪꯗ ꯉꯁꯤꯁꯨ ꯌꯥꯝꯅ ꯋꯥꯅ ꯂꯦꯜꯂꯤꯕꯅꯤ꯫ ꯕꯥꯕꯨꯌꯥꯏꯃꯒꯤ ꯅꯨꯄꯤ ꯑꯁꯪꯕꯤꯁꯨ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯃꯆꯥ ꯌꯥꯎꯗꯕꯒꯤ ꯀꯔꯤꯁꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕ ꯅꯨꯡꯅꯥꯡꯕꯈꯛ ꯌꯥꯎꯗꯅ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯃꯈꯣꯏ ꯑꯅꯤ ꯌꯨꯝꯕꯥꯟꯃꯤꯟꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯄꯩꯁꯥ ꯈꯛꯇꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯎꯔꯤꯕ, ꯁꯦꯜꯇꯕꯨ ꯀꯥ ꯍꯦꯟꯅ ꯃꯤꯍꯧꯕꯅ ꯃꯈꯣꯏꯒꯤ ꯑꯋꯥꯠꯄ ꯂꯩꯇꯦ, ꯁꯦꯜ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯍꯤꯡꯂꯤꯕꯅꯤ ꯉꯁꯤꯁꯨ꯫ ꯑꯁꯨꯝ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯊꯥꯕꯂꯩꯒꯤ ꯃꯆꯥꯁꯤꯡꯁꯨ ꯂꯣꯏꯅ ꯆꯥꯎꯔꯦ, ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯂꯣꯏꯅ ꯐꯥꯔꯦ꯫ ꯕꯥꯕꯨꯌꯥꯏꯃ ꯑꯁꯪꯕꯤ ꯑꯅꯤꯗꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯃꯤꯅꯥꯏꯅ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯊꯥꯕꯂꯩꯅ ꯅꯨꯡꯁꯤꯒꯤ ꯂꯥꯡ ꯊꯥꯛꯇꯨꯅ ꯃꯍꯨꯝ ꯊꯟꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯅꯣꯡꯃ ꯑꯌꯨꯛ ꯑꯉꯟꯕꯗꯨ ꯂꯋꯥꯏꯂꯝꯗꯒꯤ ꯊꯥꯕꯂꯩꯒꯤ ꯃꯆꯥꯅꯨꯄꯤ ꯂꯩꯆꯜꯗꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ꯫ ꯏꯃꯥ, ꯑꯣ ꯏꯕꯣꯛ, ꯏꯄꯨ, ꯀꯅꯥꯝ ꯂꯩꯇꯖꯥꯠꯂꯅꯦ ꯃꯣꯏꯁꯤꯕꯣ? ꯏꯃꯥ! ꯏꯃꯨꯡꯂꯣꯝꯗꯒꯤ "ꯑꯣ ꯇꯥꯔꯦ, ꯍꯥꯎꯅꯦꯍꯦ, ꯏꯃꯥ ꯂꯥꯛꯑꯦ꯫ ꯂꯩꯆꯜ, ꯏꯆꯥ ꯂꯥꯛꯄ ꯐꯔꯦ꯫ ꯁꯦꯜ ꯈꯔꯒ ꯄꯣꯠꯆꯩ ꯈꯔꯒ ꯄꯨꯈꯣ, ꯏꯃꯥ ꯑꯃꯨꯛꯇ ꯌꯣꯝꯔꯨꯈꯤꯒꯦ"꯫ ꯍꯥꯊꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯍꯣꯏ ꯏꯃꯥ, ꯑꯗꯣ ꯀꯨꯏꯒꯅꯨꯀꯣ꯫ ꯄꯥꯕꯗꯣ ꯁꯝꯄꯣꯠ ꯈꯣꯏꯅꯤ ꯍꯥꯏꯍꯧꯏ꯫ ꯑꯩꯁꯨ ꯏꯝꯐꯥꯜꯗꯒꯤ ꯂꯪ ꯈꯔ ꯂꯧꯒꯦꯅ ꯂꯥꯛꯄꯅꯤ꯫ ꯀꯨꯏꯔꯛꯀꯅꯨ ꯏꯃꯥ"꯫ "ꯍꯣꯏ, ꯀꯨꯏꯔꯣꯏ, ꯉꯥꯏꯍꯥꯛꯇ ꯂꯩꯔꯝꯃꯨ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯁꯦꯜ ꯂꯧꯊꯣꯛꯂꯦ꯫ ꯆꯥꯛꯈꯨꯝꯗ ꯑꯃꯨꯛ ꯆꯪꯗꯨꯅ ꯑꯦꯟꯁꯥꯡ ꯅꯥꯄꯤ, ꯉꯥ ꯑꯌꯥꯏꯕ, ꯄꯥꯟ, ꯃꯥꯏꯔꯦꯟ, ꯃꯣꯔꯣꯛ ꯃꯆꯨ ꯑꯃꯗꯤ ꯊꯥꯎ ꯊꯨꯝ ꯀꯌꯥ ꯈꯥꯎ ꯑꯃꯗ ꯄꯤꯛ ꯊꯟꯅ ꯍꯥꯞꯆꯤꯜꯂꯦ꯫ ꯃꯥꯅ ꯑꯗꯨꯝꯅ ꯍꯥꯊꯨ ꯇꯧꯔꯤꯉꯩ ꯑꯗꯨꯗ ꯑꯁꯪꯕꯤ ꯆꯪꯂꯛꯇꯨꯅ "ꯍꯦ, ꯀꯔꯤꯅꯣ ꯇꯧꯔꯤꯗꯣ? ꯑꯩ ꯎꯍꯧꯗꯕꯣꯏ ꯅꯤꯡꯕ꯭ꯔꯣ ꯍꯧꯖꯤꯛꯀꯤꯗꯣ? ꯎꯁꯣꯞ ꯑꯃ ꯀꯠꯄ ꯌꯥꯔꯅꯤꯅꯦ ꯅꯌꯨꯝꯗ꯫ ꯅꯪꯒꯤ ꯊꯥꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯁꯦꯜ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯄꯤꯔꯤ꯫ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯄꯗꯁꯨ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯂꯤ꯫ ꯅꯪꯅ ꯍꯣꯟꯕꯗ ꯆꯤꯠꯆꯥ ꯄꯣꯏꯆꯥ ꯏꯃꯨꯡꯁꯦ ꯂꯣꯏꯔꯦꯅꯦ"꯫ ꯊꯥꯕꯂꯩ ꯌꯥꯝꯅ ꯇꯨꯞꯊꯅ "ꯏꯟꯗꯣꯝꯆꯥ, ꯈꯨꯔꯥꯅ ꯉꯔꯥꯡ ꯉꯥ ꯑꯌꯥꯏꯕꯁꯦ ꯃꯁꯨꯁꯤꯡꯒꯤ ꯈꯔ ꯄꯤꯕꯤꯈꯣ ꯍꯥꯏꯕꯗꯨꯗ ꯑꯩꯁꯨ"꯫ ꯉꯥ ꯑꯌꯥꯏꯕ ꯈꯛꯇꯔꯅꯦ ꯅꯪꯒꯤꯗꯨꯕꯣ? ꯉꯥ ꯑꯌꯥꯏꯕ ꯈꯛꯇꯔꯣ ꯈꯥꯎꯖꯥꯎꯗꯨꯕꯣ ꯍꯥ? ꯑꯩ ꯂꯣꯏꯅ ꯎꯍꯧꯕꯖꯥꯠꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯑꯗꯨꯗ ꯕꯥꯕꯨꯌꯥꯏꯃ ꯆꯪꯂꯛꯇꯨꯅ "ꯍꯩ, ꯀꯅꯥ ꯂꯩꯒꯦꯅꯦꯍꯦ ꯅꯣꯏꯕꯣ? ꯂꯩꯆꯜ ꯂꯥꯛꯍꯧꯏꯅꯦ, ꯊꯥꯕꯂꯩ"꯫ ꯕꯥꯕꯨꯌꯥꯏꯃ ꯎꯕꯗ ꯀꯞꯁꯟꯅꯔꯛꯏ ꯊꯥꯕꯂꯩꯗꯣ꯫ "ꯈꯨꯔꯥ, ꯑꯩꯅ ꯂꯥꯛꯑꯣ ꯀꯧꯕꯅꯤ꯫ ꯉꯔꯥꯡ ꯆꯩꯔꯥ ꯍꯦꯜꯂꯤ ꯍꯥꯏꯕꯗꯨꯗ ꯄꯣꯠ ꯆꯩ ꯁꯦꯜ ꯈꯔ ꯂꯧꯔꯨ ꯂꯥꯎꯑꯣꯅ ꯍꯥꯏꯕꯅꯤ꯫ ꯏꯟꯗꯣꯝꯆꯥꯅ ꯆꯦꯡ ꯍꯋꯥꯏ ꯄꯤꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯊꯤꯡꯂꯤ꯫ ꯄꯤꯔꯔꯣꯏ, ꯆꯠꯂꯣ ꯍꯥꯏꯔꯨꯈꯤꯒꯦ"꯫
ꯍꯩ ꯉꯥꯏꯈꯣ ꯀꯔꯤꯒꯤꯅꯣ ꯑꯁꯪꯕꯤ ꯅꯪꯅ ꯆꯦꯡ ꯍꯋꯥꯏ ꯄꯤꯕ ꯊꯤꯡꯂꯤꯕꯗꯤ ꯃꯈꯣꯏꯕꯨ ꯑꯇꯣꯞꯄꯔꯣ ꯊꯥꯕꯂꯩꯅ ꯏꯃꯨꯡꯁꯤꯒꯤ ꯃꯀꯨꯞ ꯃꯇꯥꯏ ꯀꯌꯥꯁꯤ ꯄꯨꯗꯅ ꯅꯪ ꯅꯈꯨꯠꯇ ꯍꯥꯝꯂꯒ ꯆꯥꯔꯤꯕ ꯅꯠꯇ꯭ꯔꯣ ꯇꯧꯅꯨ ꯑꯁꯪꯕꯤ ꯄꯤꯈꯣ ꯑꯩꯅꯕꯨ ꯀꯔꯤ ꯍꯥꯏꯔꯨꯅꯦꯒꯦ ꯌꯨꯝꯁꯤꯒꯤ ꯅꯤꯡꯊꯧꯅ ꯌꯥꯔꯤ ꯄꯤꯈꯨꯑꯣ ꯅꯪ ꯃꯤꯅꯥꯏ ꯑꯣꯏꯗꯧꯕ ꯀꯨꯏꯗ꯭ꯔꯕꯅꯤ ꯃꯤꯅꯥꯏ ꯑꯃ ꯌꯣꯛꯅꯕ ꯍꯣꯠꯅꯕꯗ ꯅꯁꯥ ꯃꯤꯅꯥꯏ ꯑꯣꯏꯗꯧꯕ ꯀꯨꯏꯗ꯭ꯔꯕꯅꯤ ꯑꯁꯤꯗ ꯌꯨꯝꯗ ꯂꯩꯕꯤꯔꯅꯨ ꯍꯥꯏꯕꯁꯦ ꯌꯥꯗꯦꯕ ꯃꯃꯥꯏꯁꯤ ꯏꯀꯥꯏ ꯈꯪꯗꯦꯕ ꯁꯨꯔꯨ ꯅꯩꯗꯅ ꯏꯃꯨꯡꯁꯤꯗꯒꯤ ꯍꯣꯟꯅꯅꯕ ꯍꯣꯠꯅꯔꯤꯕ ꯂꯋꯥꯏ ꯅꯨꯄꯤꯁꯤꯡꯁꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯥꯎꯗꯨꯅ ꯐꯠ ꯍꯥꯏꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯑꯁꯪꯕꯤ ꯆꯠꯈ꯭ꯔꯕꯗ ꯊꯥꯕꯂꯩ ꯅꯣꯛꯐꯦꯠ ꯇꯧꯏ ꯈꯔ ꯀꯦꯁꯤꯟꯅꯔꯒ ꯈꯨꯔꯥ ꯂꯩꯆꯟꯁꯦ ꯍꯌꯦꯡ ꯂꯥꯏ ꯈꯣꯏꯔꯝꯕ ꯆꯠꯀꯅꯤ ꯍꯥꯏꯌꯦ ꯂꯩꯇꯕꯅꯤꯅ ꯐꯤꯠ ꯁꯦꯠꯅꯅꯕ ꯐꯅꯦꯛ ꯐꯤꯁꯨ ꯂꯩꯇꯦ ꯂꯩꯌꯨ ꯍꯥꯏꯔꯤꯌꯦ ꯈꯨꯔꯥ ꯑꯩꯉꯣꯟꯗꯗꯤ ꯁꯦꯜꯗꯣ ꯑꯃꯠꯇ ꯂꯩꯇꯕ ꯈꯨꯔꯥꯕꯨ ꯁꯦꯜꯒ ꯂꯩꯔꯗꯤ ꯈꯤꯇ ꯄꯤꯌꯨ ꯈꯨꯔꯥ ꯑꯗꯨꯝꯅ ꯊꯥꯕꯂꯩꯅ ꯀꯦꯁꯤꯟꯅꯔꯛꯄ ꯑꯗꯨꯗ ꯑꯍꯜ ꯑꯣꯏꯔꯕ ꯕꯥꯕꯨ ꯌꯥꯏꯃꯗꯣ ꯃꯥꯏꯊꯣꯡ ꯍꯥꯏꯐꯦꯠ ꯉꯥꯡꯁꯤꯟ ꯃꯀꯥ ꯂꯥꯝꯃꯤ ꯏꯔꯥꯡ ꯃꯤꯅꯣꯛ ꯅꯣꯛꯏ ꯃꯥꯁꯨ ꯑꯗꯨꯒ ꯍꯣꯏ ꯁꯦꯜꯕꯨ ꯀꯌꯥꯅꯣ ꯏꯄꯥ ꯄꯤꯒꯦ ꯑꯗꯣ ꯊꯥꯕꯂꯩ ꯅꯪꯕꯨ ꯅꯌꯨꯝꯗ ꯀꯨꯏꯅ ꯂꯩꯔꯛꯄꯗꯣ ꯂꯩꯔꯛꯀꯅꯨꯅꯦ ꯏꯄꯥ ꯅꯪꯕꯨ ꯎꯗ꯭ꯔꯗꯤ ꯄꯣꯊꯥꯐꯝ ꯈꯪꯗꯦꯅꯦ ꯊꯥꯕꯂꯩ ꯍꯣꯏꯕ ꯈꯨꯔꯥ ꯑꯥꯗꯁꯨ ꯈꯔ ꯂꯩꯇ꯭ꯔꯗꯤ ꯀꯩꯅꯣ ꯑꯥꯗꯁꯨ ꯈꯔ ꯂꯩꯇ ꯌꯥꯄꯣꯠ ꯅꯠꯇꯦ ꯈꯨꯔꯥ ꯑꯗꯣ ꯈꯨꯔꯥ ꯑꯩꯒꯤ ꯂꯤꯛ ꯑꯆꯧꯕ ꯑꯃꯇꯪ ꯁꯥꯕꯤꯅꯤ ꯍꯥꯏꯕꯗꯨꯕꯨ ꯀꯔꯝ ꯀꯥꯟꯗ ꯁꯥꯕꯤꯗꯣꯏꯅꯣ ꯈꯨꯔꯥ ꯑꯩꯈꯣꯏꯗꯤꯅꯦ ꯂꯤꯛ ꯑꯆꯧꯕ ꯀꯥꯏꯗꯣ ꯌꯥꯝꯅ ꯁꯤꯖꯅꯤꯡꯉꯤ ꯈꯨꯔꯥ ꯑꯃꯨꯛꯇ ꯁꯤꯖꯔꯛꯇ꯭ꯔꯤ ꯁꯥꯒꯦ ꯏꯄꯥꯅ ꯁꯣꯏꯗꯅ ꯁꯥꯕꯤꯅꯤꯗ ꯑꯗꯣ ꯍꯣꯔꯦꯟꯗꯤ ꯑꯦꯟꯁꯥꯡ ꯑꯍꯥꯎꯕ ꯊꯣꯡꯉꯨ ꯏꯄꯥ ꯉꯥ ꯂꯩꯔꯛꯀꯦꯀꯣ ꯊꯥꯕꯂꯩ ꯍꯣꯏꯕ ꯈꯨꯔꯥ ꯈꯨꯔꯥꯅ ꯂꯩꯔꯛꯄꯗ ꯑꯩꯅ ꯍꯥꯎꯇꯅ ꯊꯣꯡꯕ ꯅꯨꯃꯤꯠ ꯌꯥꯎꯈ꯭ꯔꯕ꯭ꯔꯣ ꯈꯨꯔꯥꯅ ꯆꯥꯕ ꯌꯥꯅꯅꯕ ꯐꯖꯅ ꯁꯦꯕꯥ ꯇꯧꯔꯤꯕꯁꯤꯗꯤ ꯏꯟꯗꯣꯝꯆꯥꯅ ꯇꯧꯗꯕ ꯁꯦꯕꯥ ꯀꯌꯥ ꯑꯩꯅ ꯆꯥꯛꯂꯨꯝ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯍꯨꯃꯥꯏꯒ ꯍꯨꯝꯂꯤꯗꯨꯗꯤ ꯈꯨꯔꯥ ꯑꯁꯨꯝꯅ ꯈꯔ ꯀꯦꯁꯤꯟꯅꯔꯝꯂꯒ ꯄꯣꯠꯆꯩ ꯑꯔꯩꯕ ꯃꯈꯩ ꯍꯥꯞꯆꯤꯜꯂꯒ ꯁꯦꯜꯁꯨ ꯃꯌꯥꯝ ꯑꯃ ꯄꯤꯔꯒ ꯂꯩꯆꯟꯗꯣ ꯊꯤꯟꯗꯣꯔꯛꯂꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯂꯩꯆꯜ ꯃꯃꯥꯒꯤ ꯃꯇꯧꯕꯨ ꯌꯦꯡꯖꯩ ꯑꯗꯨꯒ ꯃꯃꯥꯅ ꯂꯩꯆꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯁꯦ ꯆꯠꯂꯨ ꯂꯥꯛꯑꯣ ꯂꯩꯆꯟ ꯅꯄꯥꯗꯅꯦ ꯏꯃꯥ ꯍꯟꯗꯛ ꯍꯞꯇꯥꯁꯤꯗ ꯂꯥꯟ ꯂꯣꯏꯔꯗꯨꯅ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯇꯝꯃꯨ ꯅꯄꯥꯗꯅꯦ ꯇꯝꯃꯨꯀꯣ ꯂꯩꯆꯟ ꯆꯠꯂꯨ ꯁꯦꯜꯁꯤꯡꯁꯦ ꯍꯩꯅ ꯁꯤꯡꯅ ꯁꯤꯖꯤꯟꯅꯧ ꯁꯦ ꯁꯅꯥꯒꯤ ꯈꯨꯖꯤ ꯑꯅꯤꯁꯤꯒ ꯄꯨꯈ꯭ꯔꯣ ꯁꯦ ꯆꯠꯂꯣ ꯄꯥ ꯅꯃꯤꯠ ꯅꯅꯥ ꯁꯤꯡꯉꯨꯀꯣ ꯂꯝꯕꯤꯗ ꯌꯨꯝ ꯌꯧꯅꯅꯕ ꯐꯖꯅ ꯆꯠꯂꯨ ꯅꯅꯥꯎꯁꯤꯡꯗꯨ ꯌꯦꯡꯁꯜꯂꯨꯀꯣ ꯂꯩꯆꯟ ꯁꯦ ꯆꯠꯂꯨꯁꯦ ꯂꯥꯛꯑꯣ ꯍꯣꯏ ꯏꯃꯥ ꯀꯩꯅꯣ ꯁꯦꯜ ꯃꯌꯥꯝꯁꯤ ꯂꯣꯏ ꯄꯨꯈ꯭ꯔꯣ ꯍꯥꯏꯔꯣ ꯏꯃꯥ ꯄꯨꯈ꯭ꯔꯣ ꯆꯠꯂꯨꯁꯨ ꯍꯅꯨꯕꯤ ꯊꯣꯛꯂꯛꯇ꯭ꯔꯤꯉꯩ ꯆꯠꯂꯣꯃꯤ ꯅꯪꯕꯣ ꯍꯣꯏ ꯏꯃꯥ ꯑꯩ ꯆꯠꯂꯦꯀꯣ ꯏꯃꯥ ꯑꯁꯨꯝꯅ ꯊꯥꯕꯂꯩꯅ ꯏꯃꯨꯡꯁꯤꯗ ꯃꯔꯣꯟ 12 ꯆꯠꯇꯨꯅ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯂꯤꯂꯥ ꯁꯥꯟꯅꯔꯤ ꯊꯥꯕꯂꯩꯅ ꯁꯤꯜꯂꯤꯕ ꯊꯧꯔꯥꯡ ꯄꯨꯝꯕ ꯑꯍꯜ ꯑꯣꯏꯔꯕ ꯕꯥꯕꯨ ꯌꯥꯏꯃꯅꯗꯤ ꯈꯪꯖꯔꯝꯗꯦ ꯑꯗꯨꯕꯨ ꯑꯁꯪꯕꯤꯗꯤ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯈꯔ ꯆꯤꯡꯅꯕꯗꯤ ꯐꯥꯎꯏ ꯕꯥꯕꯨ ꯌꯥꯏꯃꯅ ꯊꯥꯕꯂꯩ ꯂꯩꯆꯟꯕꯨ ꯆꯠꯈ꯭ꯔꯕꯣꯅꯦꯍꯦ ꯑꯧ ꯈꯨꯔꯥ ꯆꯠꯈ꯭ꯔꯦ ꯄꯩꯁꯥ ꯀꯣꯟꯅꯔꯔꯣꯏꯅ ꯌꯥꯝꯅ ꯀꯞꯄꯝꯃꯤ ꯑꯉꯥꯡꯒꯤ ꯁꯦꯜ ꯆꯪꯒꯗꯕ ꯃꯐꯤ ꯂꯩꯒꯗꯕ ꯈꯔꯁꯨ ꯂꯩ ꯃꯄꯥꯁꯨ ꯃꯁꯥ ꯉꯝꯍꯧꯗꯦ ꯃꯥꯏꯕ ꯀꯧꯅꯅꯕ ꯁꯦꯜ ꯈꯔ ꯍꯥꯞꯄꯤꯌꯣꯅ ꯉꯔꯪ ꯉꯪꯉꯝꯃꯤ ꯑꯩꯅꯅꯦ ꯂꯩꯇꯦ ꯀꯥꯏꯗꯒꯤ ꯄꯩꯁꯥꯅꯣ ꯍꯥꯏꯗꯅ ꯆꯩꯔꯒ ꯊꯥꯈ꯭ꯔꯤꯅꯦ ꯈꯨꯔꯥ ꯑꯗꯨꯕꯨ ꯏꯄꯥꯗ ꯉꯁꯥꯏꯅ ꯍꯥꯏꯔꯛꯄ ꯌꯥꯗ꯭ꯔꯅꯤ ꯅꯪꯕꯨ ꯏꯁꯨꯗꯣ ꯑꯩꯒꯁꯨ ꯎꯅꯍꯧꯗꯦꯗꯣ ꯀꯗꯥꯏ ꯌꯧꯈ꯭ꯔꯕꯖꯥꯠꯅꯣꯅꯦ ꯆꯠꯂꯝꯃꯅꯤꯌꯦ ꯌꯧꯔꯝꯃꯅꯤ ꯊꯤꯔꯨꯔꯅꯨ ꯈꯨꯔꯥ ꯑꯗꯣ ꯈꯨꯔꯥ ꯂꯤꯛ ꯑꯆꯧꯕꯗꯣ ꯍꯣꯔꯦꯟ ꯁꯥꯔꯨꯁꯤ ꯍꯥꯏꯕ ꯑꯗꯨ ꯍꯦꯛ ꯁꯥꯕꯤꯕꯗꯒꯤꯗꯤ ꯑꯩꯗꯤ ꯈꯨꯔꯥꯅ ꯍꯥꯏꯕ ꯑꯃ ꯏꯟꯒꯦꯅ ꯈꯜꯂꯤꯕꯨ ꯈꯨꯔꯥ ꯕꯥꯕꯨ ꯌꯥꯏꯃꯗꯣ ꯃꯃꯥꯏ ꯃꯃꯤꯠ ꯏꯊꯛ ꯊꯛꯅ ꯀꯔꯤꯕꯣ ꯍꯣꯏꯅꯦ ꯍꯧꯖꯤꯛ ꯍꯦꯛꯇ ꯁꯥꯔꯨꯔꯁꯤ ꯆꯠꯁꯤ ꯅꯥꯄꯤ ꯂꯣꯏꯁꯜꯂꯨ
ꯆꯠꯁꯦ ꯈꯨꯔꯥ, ꯑꯩ ꯐꯤ ꯍꯣꯡꯂꯨꯈꯤꯒꯦ꯫ ꯀꯔꯤ ꯃꯆꯨ ꯁꯦꯠꯂꯒ ꯊꯣꯛꯂꯛꯑꯣ ꯍꯥꯏꯅꯣ ꯈꯨꯔꯥ? ꯅꯆꯥꯕꯣ꯫ ꯑꯗꯨꯝꯅ ꯍꯦꯟꯅ ꯀꯦꯁꯤꯜꯂꯛꯄ ꯑꯗꯨꯗ ꯕꯥꯕꯨ ꯌꯥꯏꯃꯗꯣ ꯏꯉꯥꯎ ꯉꯥꯎꯔꯦ꯫ ꯎꯔꯦꯡ ꯃꯆꯨ ꯁꯦꯠꯂꯛꯎꯅꯦ, ꯅꯍꯥꯟ ꯏꯄꯥꯅ ꯁꯥꯕꯤꯈꯤꯕ ꯈꯨꯖꯤ ꯈꯨꯗꯣꯞꯀꯗꯣ ꯂꯣꯏꯅ ꯁꯤꯔꯛꯎ꯫ ꯉꯁꯤꯗꯤ ꯈ꯭ꯋꯥꯏꯔꯥꯝꯕꯟꯗ ꯏꯄꯥ ꯏꯆꯥ ꯀꯣꯏꯔꯨꯁꯤ꯫ ꯑꯗꯨꯗꯤ ꯂꯩꯇ꯭ꯔꯦꯗ ꯈꯨꯔꯥ꯫ ꯀꯔꯥꯏ ꯆꯠꯈ꯭ꯔꯕ? ꯑꯉꯥꯡꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯂꯩꯕꯒꯤ ꯁꯦꯜ ꯂꯩꯇꯗꯅ ꯂꯣꯏꯅ ꯀꯥꯏꯊꯣꯛꯈ꯭ꯔꯦ ꯈꯨꯔꯥ꯫ ꯑꯣ, ꯑꯗꯨ ꯑꯣꯏꯔꯒꯅ ꯍꯣꯔꯦꯟ ꯀꯣꯛ ꯁꯥꯔꯒ ꯂꯣꯏꯔꯦꯗꯅ꯫ ꯑꯁꯨꯝꯅ ꯊꯥꯕꯂꯩꯅ ꯋꯥꯍꯩꯅ ꯃꯤꯅꯣꯛꯅ ꯕꯥꯕꯨ ꯌꯥꯏꯃꯕꯨ ꯁꯨꯝꯗꯨꯅ ꯊꯝꯂꯤ꯫ ꯁꯦꯜ ꯊꯨꯝ ꯁꯅꯥ ꯂꯨꯄꯥ ꯑꯌꯥꯝꯕ ꯉꯥꯗꯨꯅ ꯂꯧꯔꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯅ ꯂꯧꯕ ꯉꯝꯗ꯭ꯔꯤꯕ ꯍꯥꯏꯕꯕꯨ ꯂꯧꯐꯝꯁꯤꯡ ꯑꯗꯨꯗꯃꯛ ꯉꯥꯏꯔꯤ꯫ ꯂꯧꯁꯤꯡ ꯑꯗꯣ ꯀꯔꯝꯅ ꯂꯧꯁꯤꯒꯦ ꯍꯥꯏꯅ ꯀꯣꯛ ꯊꯥꯗꯕ ꯍꯧꯔꯛꯏ ꯑꯍꯤꯡ ꯇꯨꯝꯗꯅ꯫ ꯑꯁꯪꯕꯤꯗꯤ ꯊꯥꯕꯂꯩꯅ ꯌꯨꯝꯁꯤꯗ ꯍꯦꯛ ꯃꯤꯅꯥꯏ ꯑꯣꯏꯅ ꯂꯥꯛꯄꯗꯒꯤ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯕ ꯀꯜꯂꯛꯄ ꯅꯍꯥ ꯑꯣꯏꯔꯤꯕ ꯊꯥꯕꯂꯩꯕꯨ ꯃꯄꯨꯔꯣꯏꯕꯅ ꯃꯤꯇꯥꯔꯤ ꯈꯪꯂꯕꯗ ꯏꯁꯧ ꯂꯥꯡꯗꯨꯅꯇ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯥꯒꯤ ꯋꯥ ꯀꯌꯥ ꯇꯥꯕꯤꯗꯕ ꯑꯁꯤꯅ ꯃꯥꯁꯨ ꯑꯣꯏꯔꯔꯣꯏ ꯈꯪꯂꯗꯨꯅ ꯃꯆꯥꯒ ꯌꯥꯎꯗꯕꯅꯤ ꯃꯄꯥꯝꯗ ꯁꯅꯥ ꯂꯨꯄꯥ ꯈꯔꯗꯤ ꯂꯣꯟꯅ ꯊꯩꯕ ꯍꯧꯔꯛꯂꯕꯅꯤ꯫ ꯑꯁꯨꯝꯅ ꯊꯧꯔꯥꯡ ꯑꯗꯨ ꯇꯧꯅ ꯊꯥꯕꯂꯩꯗꯣ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯆꯥꯁꯤꯡꯒ ꯃꯥꯡꯒꯣꯜꯗ ꯐꯝꯂꯤ, ꯃꯄꯨꯔꯣꯏꯕꯁꯨ ꯌꯥꯎꯅ꯫ ꯊꯥꯏꯅ ꯅꯠꯇ꯭ꯔꯦ ꯆꯥꯎꯔꯦꯟ ꯍꯣꯏꯒꯤ ꯏꯃꯨꯡ꯫ ꯊꯥꯕꯂꯩꯒꯤ ꯎꯆꯤ ꯆꯥꯎꯕꯟꯗ ꯌꯨꯝ ꯑꯗꯣ ꯃꯊꯨꯟ ꯐꯨꯟꯕ ꯍꯧꯔꯛꯂꯦ, ꯑꯗꯨꯕꯨ ꯃꯤꯒꯤ ꯃꯤꯅꯣꯛꯇꯤ ꯀꯥ ꯍꯦꯟꯅ ꯆꯪꯉꯤ꯫ ꯂꯩꯀꯥꯏꯗꯅ ꯍꯥꯏꯅꯔꯤ ꯑꯁꯨꯝꯅ: ꯁꯈꯤ, ꯅꯪꯕꯨ ꯊꯥꯕꯂꯩ ꯑꯁꯤꯅ ꯁꯍꯔꯒꯤ ꯂꯝꯌꯥꯝ ꯆꯥꯕ ꯕꯥꯕꯨ ꯌꯥꯏꯃꯒꯤ ꯏꯃꯨꯡꯗ ꯃꯊꯛ ꯃꯀꯥ ꯑꯣꯜꯂꯦ ꯍꯥꯏꯔꯤꯕꯁꯤꯕꯨ ꯅꯪꯕꯨ ꯇꯥꯗꯕ꯭ꯔꯅꯦ? ꯃꯥꯒꯤ ꯅꯨꯄꯤꯗꯨꯁꯨ ꯕꯥꯕꯨ ꯌꯥꯏꯃꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯐꯨꯏ, ꯃꯄꯥꯝꯗ ꯆꯠꯂꯤ ꯍꯥꯏꯅꯁꯨ ꯇꯥꯏ꯫ ꯑꯍꯜꯁꯨ ꯐꯅ ꯑꯣꯏꯔꯦ, ꯑꯣꯟꯊꯣꯛꯅ ꯂꯦꯝꯖꯈꯤꯗ꯭ꯔꯦꯗꯀꯣ꯫ ꯇꯨꯀꯠꯆꯩꯗꯍꯦ, ꯊꯨꯏ꯫ ꯆꯥꯎꯕꯤꯅ ꯍꯥꯏꯔꯤ ꯁꯈꯤꯗ꯫ ꯁꯈꯤꯁꯨ ꯈꯨꯝꯂꯛꯏ ꯃꯤꯋꯥ ꯉꯥꯡꯅꯕ ꯄꯥꯝꯕꯅ: ꯑꯣ, ꯀꯔꯤꯅꯣ, ꯆꯔꯥ 2 ꯁꯨꯅ ꯆꯥꯔꯝꯗꯕ ꯆꯛꯌꯥꯝ ꯄꯣꯛꯄ ꯆꯥꯎꯔꯦꯟꯁꯦ ꯍꯧꯖꯤꯛꯇꯤ ꯕꯟꯗ꯭ꯔꯥ ꯄꯨꯊꯔꯦ꯫ ꯃꯃꯥ ꯌꯣꯜꯂꯒ ꯃꯁꯥ ꯊꯥꯡꯗꯣꯛꯂꯒ ꯁꯦꯜ ꯇꯥꯜꯂꯕꯅꯤꯅ ꯂꯣꯏꯔꯦ, ꯅꯨꯡꯉꯥꯏꯕꯗ ꯅꯤꯡꯒꯥꯏꯔꯦ꯫ ꯂꯧꯁꯥꯟꯒꯁꯨ ꯃꯣꯏꯒꯤꯗꯤ ꯂꯧꯗꯦ ꯍꯥꯏꯅꯦ, ꯆꯨꯝꯕ꯭ꯔꯣ ꯏꯆꯦ? ꯆꯨꯝꯃꯤ, ꯂꯧꯁꯥꯟꯗꯤ ꯂꯥꯏꯔꯗꯅꯅꯦ ꯃꯆꯥꯁꯤꯡꯒꯁꯦ ꯁꯅꯥ ꯂꯨꯄꯥꯅ ꯁꯥꯕꯤꯔꯤꯕ ꯀꯔꯤꯅꯣ ꯁꯅꯥꯅ ꯄꯨꯡꯉꯥꯡ ꯉꯥꯡꯈ꯭ꯔꯦ꯫ ꯁꯅꯥꯒ ꯌꯥꯝ ꯁꯥꯕꯤ ꯍꯥꯏꯔꯤꯅꯤ ꯅꯪꯕꯣ꯫ ꯃꯆꯥꯅꯤꯅ ꯈꯣꯡꯇꯦꯛ ꯅꯤꯇꯥꯡ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛꯇꯤ ꯂꯥꯏꯒꯤ ꯃꯆꯥꯗꯣ ꯃꯉꯥꯏꯔꯦ ꯄꯤꯛ ꯊꯜꯂꯤꯕ꯫ ꯃꯥꯒꯤ ꯆꯥꯎꯔꯦꯟ ꯍꯥꯏꯕꯁꯤꯕꯨ ꯑꯙꯥ ꯃꯣꯔꯥ ꯆꯨꯔꯕ ꯈꯪꯗꯦꯕ꯫ ꯍꯦꯔꯥ, ꯀꯔꯤꯒꯤ ꯑꯙꯥ ꯃꯣꯔꯥ ꯆꯨꯕꯅꯣ ꯏꯆꯦ? ꯁꯤꯡꯉꯤꯕ꯫ ꯃꯥꯅ ꯌꯥꯗꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯃꯇꯨꯗꯣ ꯊꯥꯗꯣꯛꯂꯤꯕ ꯅꯠꯇ꯭ꯔꯣ ꯍꯥ? ꯀꯅꯥ ꯅꯨꯄꯥ ꯑꯃꯃꯝ ꯑꯣꯏꯌꯨ ꯌꯥꯒꯗ꯭ꯔꯣ ꯏꯆꯦ? ꯑꯩꯒꯤ ꯅꯨꯄꯥ ꯌꯨꯉꯥꯎꯕ ꯑꯁꯤꯐꯥꯎ ꯅꯣꯡꯃꯇꯪ ꯏꯄꯥꯝꯗ ꯑꯍꯤꯡ ꯌꯥꯔꯦꯒꯦ ꯌꯥꯗꯦ, ꯊꯥꯖꯗ꯭ꯔꯤꯕ? ꯀꯔꯤꯅꯣ ꯃꯣꯏꯅ ꯇꯧꯔꯤꯁꯦ ꯈꯪꯖꯗꯦꯗ, ꯃꯥ ꯌꯥꯅꯕ ꯍꯥꯏꯗꯨꯅꯤ ꯏꯆꯦ꯫ ꯑꯗꯨꯅꯤ ꯏꯆꯦ, ꯍꯅꯨꯕꯗꯨꯗ ꯑꯃꯨꯛꯇꯕꯨ ꯅꯣꯛꯈꯤꯁꯦꯃꯤ ꯅꯪꯕꯨ꯫ ꯑꯁꯤꯒꯨꯝꯕ ꯂꯩꯀꯥꯏꯒꯤ ꯁꯃꯥꯖꯀꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯀꯌꯥ ꯑꯁꯤ ꯈꯥꯡꯗꯨꯅ ꯃꯅꯥ ꯄꯪꯕꯒꯨꯝ ꯃꯃꯤꯠ ꯇꯥꯡꯕꯒꯨꯝ ꯏꯃꯨꯡꯗꯒꯤ ꯃꯄꯥꯜ ꯏꯄꯥꯜ ꯐꯥꯎꯕ ꯀꯌా ꯊꯣꯛꯅꯗ꯭ꯔꯦ ꯃꯆꯥ ꯃꯁꯨꯁꯤꯡ꯫ ꯑꯁꯣꯝꯗꯅ ꯅꯨꯃꯤꯠꯇꯨ ꯋꯥꯛꯆꯤꯡ ꯊꯥꯒꯤ ꯂꯣꯏꯁꯤꯜꯂꯛꯄ ꯊꯥꯅꯤ꯫ ꯊꯥꯕꯂꯩꯅ ꯃꯩꯐꯨ ꯍꯧꯒꯠꯄꯤꯗꯨꯅ ꯕꯥꯕꯨ ꯌꯥꯏꯃꯕꯨ ꯃꯩ ꯇꯤꯛꯍꯜꯂꯤ꯫ ꯑꯁꯪꯕꯤꯅ ꯃꯥꯡꯒꯣꯜꯗꯒꯤ ꯂꯦꯞꯂꯥꯎ ꯍꯦꯛꯇ ꯂꯥꯎꯔꯛꯏ: ꯑꯣ, ꯏꯃꯨꯡꯗ ꯃꯩ ꯍꯧꯔꯤꯁꯤꯕꯨ ꯇꯤꯛꯇꯗꯅ ꯃꯄꯥꯟꯗ ꯎꯟ ꯆꯥꯕꯤꯔꯤꯕꯔꯣ? ꯃꯤꯠꯁꯦ ꯅꯥꯔꯦꯗꯀꯣ꯫ ꯌꯨꯝꯗꯥꯡꯕꯅ ꯀꯩꯅꯥꯡꯉꯦ, ꯍꯨꯏ ꯃꯆꯥ ꯆꯥꯎꯅꯅꯕ ꯌꯣꯛꯂꯒ ꯃꯄꯨꯗ ꯑꯣꯟꯁꯤꯜꯂꯒ ꯆꯤꯛꯏ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯤꯅꯥꯏ ꯅꯨꯄꯤꯁꯦ ꯑꯁꯤꯅ ꯌꯨꯝꯗ ꯂꯩꯕꯤꯔꯅꯨ, ꯆꯠꯄꯤꯈ꯭ꯔꯣ ꯍꯥꯏꯕꯁꯦ ꯌꯥꯗꯦꯕ꯫ ꯄꯦꯜꯂꯦ, ꯎꯖꯅꯤꯡꯗ꯭ꯔꯦ꯫ ꯑꯣ, ꯔꯥꯁ ꯂꯤꯂꯥꯗꯣ ꯑꯗꯥꯏꯗ ꯁꯥꯟꯅꯕꯤꯔꯅꯨ, ꯏꯃꯨꯡꯗ ꯆꯪꯕꯤꯔꯛꯑꯣ꯫ ꯕꯥꯕꯨ ꯌꯥꯏꯃꯅ: ꯍꯩ, ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯣ? ꯑꯣ, ꯑꯩꯅ ꯉꯥꯡꯉꯤꯁꯦ ꯃꯌꯦꯛꯇꯅꯦ, ꯃꯌꯦꯛꯇ꯫ ꯑꯣ, ꯍꯅꯨ ꯂꯝꯆꯥꯎ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯥꯍꯣꯡ ꯅꯥꯏꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯑꯁꯪꯕꯤꯗꯣ꯫ ꯊꯥꯕꯂꯩꯁꯨ ꯇꯥꯍꯧꯔꯤꯕꯅꯤ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕ ꯋꯥꯔꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨ꯫ ꯑꯗꯨꯅ ꯊꯥꯕꯂꯩ ꯇꯥꯠ ꯍꯧꯔꯛꯏ, ꯒꯨꯝꯚꯤꯔꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯏ꯫
ꯑꯩ ꯍꯌꯦꯡ ꯌꯨꯝ ꯆꯠꯈ꯭ꯔꯅꯤ ꯈꯨꯔꯥ. ꯑꯩ ꯌꯨꯝꯁꯤꯗ ꯂꯩꯕ ꯉꯝꯂꯣꯏ. ꯂꯩꯀꯥꯏꯅ ꯑꯩꯕꯨ ꯏꯟꯗꯣꯝꯆꯥꯅ ꯑꯁꯨꯝꯅ ꯉꯥꯡꯂꯒ ꯀꯔꯤꯅꯤ ꯍꯥꯏꯕꯤꯒꯗꯧꯔꯤꯒꯦ? ꯏꯃꯨꯡꯁꯤꯒ ꯑꯩꯕꯨ ꯏꯟꯗꯣꯝꯆꯥꯅ ꯑꯁꯨꯝꯅ ꯊꯤꯅ ꯊꯤꯅ ꯉꯥꯡꯕꯁꯦ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ. ꯑꯩ ꯍꯌꯦꯡꯗꯤ ꯌꯨꯝ ꯆꯠꯈ꯭ꯔꯅꯤꯌꯦ. ꯑꯩ ꯂꯩꯔꯣꯏꯌꯦ. ꯀꯔꯤꯅꯣꯅꯦ ꯊꯥꯕꯂꯩ? ꯊꯥꯕꯂꯩ ꯅꯪꯕꯨ ꯒ꯭ꯌꯥꯟ ꯇꯥꯎꯅꯦ. ꯅꯪꯗꯣꯝꯆꯥ ꯑꯉꯥꯎꯕꯤꯁꯤꯅ ꯉꯥꯡꯕꯕꯨ ꯉꯥꯡꯒꯦ ꯉꯥꯡꯁꯅꯨ. ꯀꯞꯀꯅꯨ ꯀꯞꯀꯅꯨ. ꯀꯞꯄ ꯌꯥꯗꯦ. ꯅꯪꯕꯨ ꯑꯩꯒ ꯍꯤꯡꯃꯤꯟꯅꯔꯅꯤ ꯍꯥꯏꯈꯤꯕꯗꯥꯏꯅꯦ ꯊꯥꯕꯂꯩ. ꯊꯥꯕꯂꯩꯗꯨ ꯁꯥꯎꯁꯤꯟꯅꯔꯒ ꯃꯇꯥꯡ ꯑꯗꯨꯗ ꯁꯨꯃꯥꯏꯅ ꯀꯔꯝꯅ ꯍꯤꯡꯃꯤꯟꯅꯗꯣꯏꯅꯣ? ꯑꯩ ꯉꯝꯂꯣꯏ ꯆꯌꯦꯠꯅꯕ. ꯈꯨꯔꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯗ ꯂꯩꯔꯤꯕ ꯂꯧꯐꯝꯁꯤꯡ ꯑꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯦ ꯍꯥꯏꯅ ꯑꯏꯕ ꯌꯥꯎꯕ ꯆꯦꯔꯣꯜꯗ ꯈꯨꯄꯤ ꯁꯣꯏ ꯇꯧꯕꯤꯌꯨ. ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯁꯨ ꯈꯨꯔꯥꯒꯤ ꯅꯥꯛꯇ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯕꯤꯒꯦ. ꯕꯥꯕꯨ ꯌꯥꯏꯃ ꯊꯥꯕꯂꯩꯒꯤ ꯄꯔꯩ ꯍꯟꯗꯣꯛꯄ ꯉꯝꯗ꯭ꯔꯦ. ꯃꯥ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ. ꯋꯥꯍꯩ ꯈꯨꯗꯤꯡ ꯃꯁꯥꯅ ꯂꯝꯆꯠ ꯐꯖꯗꯕꯅ ꯀꯅꯥꯕꯨꯁꯨ ꯁꯥꯖꯠ ꯐꯖꯅ ꯑꯗꯨꯃꯛ ꯎꯈꯤꯗ꯭ꯔꯦ. ꯈꯨꯗꯛ ꯑꯗꯨꯗ ꯍꯥꯏꯔꯛꯏ. ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯔꯕꯗꯤ ꯀꯔꯤꯒꯤ ꯉꯝꯂꯣꯏꯗꯣꯔꯤꯕꯅꯣꯅꯦ ꯊꯥꯕꯂꯩ? ꯑꯏꯕ ꯆꯦꯔꯣꯜ ꯄꯣꯔꯛꯎ. ꯊꯥꯕꯂꯩ, ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯔꯕꯗꯤ ꯍꯧꯖꯤꯛꯃꯛ ꯏꯄꯥꯅ ꯈꯨꯄꯤ ꯁꯣꯏ ꯅꯝꯒꯦ. ꯅꯈꯣꯏꯒꯤ ꯈꯨꯜꯗ ꯂꯩꯔꯤꯕ ꯂꯧꯐꯝꯁꯤꯡ ꯏꯆꯥꯗ ꯁꯤꯟꯅꯔꯦ ꯍꯥꯏꯅ ꯉꯁꯤꯃꯛ ꯍꯥꯏꯒꯦ. ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯦ ꯍꯥꯏꯒꯗꯕ ꯅꯠꯇꯤꯌꯦ. ꯆꯥꯎꯔꯦꯟꯗ ꯁꯤꯟꯅꯔꯦ ꯍꯥꯏꯅ ꯍꯥꯏꯕꯤꯌꯣ. ꯃꯉꯣꯟꯗ ꯂꯧꯐꯝꯁꯤꯡ ꯑꯗꯨ ꯄꯤꯔꯕꯗꯤ ꯃꯥꯁꯨ ꯃꯔꯥꯏꯅ ꯍꯤꯡꯕ ꯉꯝꯅꯅꯕ ꯍꯣꯠꯅꯖꯈꯤꯅꯤ. ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇ꯭ꯔꯁꯨ ꯌꯥꯔꯦ. ꯑꯩꯅ ꯄꯣꯔꯛꯄ ꯁꯦꯜ ꯉꯥꯏꯗ꯭ꯔꯁꯨ ꯂꯧꯐꯝ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯆꯥꯖꯔꯅꯤ. ꯑꯩꯅ ꯈꯨꯔꯥꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯂꯩꯕ ꯌꯥꯔꯦꯗꯅ. ꯈꯨꯔꯥꯅ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯔꯕ ꯑꯩ ꯏꯆꯥ 5 ꯏꯄꯨꯔꯣꯏꯕ ꯃꯣꯏꯒꯤ ꯃꯅꯥꯛꯇ ꯁꯨꯡꯆꯠ ꯆꯠꯂꯣꯏ. ꯃꯣꯏꯁꯨ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯇꯅꯕ ꯄꯤꯊꯣꯛꯈ꯭ꯔꯁꯦ ꯍꯥꯏꯕ. ꯑꯩꯒꯤ ꯅꯨꯄꯥꯗꯤꯅꯦ ꯂꯧꯎ ꯁꯤꯡꯎꯕꯗ ꯌꯥꯝꯅ ꯆꯣꯞꯆꯕꯅꯤ. ꯂꯧꯐꯝꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯅꯤ. ꯃꯔꯥꯏꯅ ꯑꯗꯨ ꯍꯣꯠꯅꯖꯔꯒ ꯂꯩꯖꯈ꯭ꯔꯅꯤ ꯍꯥꯏꯕ. ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯥꯡꯕ ꯆꯦꯕꯥꯡ ꯑꯃꯗ ꯋꯥꯔꯣꯜ ꯈꯔ ꯏꯔꯦ. ꯑꯗꯨꯒ ꯈꯨꯕꯤ ꯁꯣꯏ ꯑꯗꯨ ꯈꯨꯗꯛꯇ ꯂꯧꯔꯔꯦ. ꯋꯥꯈꯜ ꯏꯈꯟ ꯈꯟꯊꯗꯅ ꯕꯥꯕꯨ ꯌꯥꯏꯃꯁꯨ ꯑꯄꯥꯝꯕꯒꯤ ꯃꯤꯍꯧ ꯂꯥꯡꯅ ꯊꯨꯈꯤꯗꯨꯅ ꯈꯨꯕꯤ ꯁꯣꯏ ꯀꯤꯠ ꯅꯝꯃꯤ. ꯈꯨꯕꯤ ꯁꯣꯏ ꯅꯝꯅ ꯅꯝꯅ ꯃꯆꯤꯟꯗꯒꯤ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯛꯈꯤ. ꯀꯩꯁꯨꯕꯨꯗꯤ ꯀꯥꯏꯕ ꯅꯠꯇꯦꯗ. ꯅꯍꯥꯟꯋꯥꯏ ꯃꯄꯥ ꯏꯕꯨꯡꯉꯣ ꯑꯩꯒꯤ ꯏꯇꯥꯎ ꯑꯄꯪꯕ ꯏꯕꯣꯜꯗꯒꯤ ꯑꯩꯅ ꯑꯍꯥꯡꯕ ꯆꯦꯕꯥꯡꯗ ꯈꯨꯕꯤ ꯁꯣꯏ ꯂꯧꯗꯨꯅ ꯂꯧꯐꯝꯁꯤꯡ ꯑꯁꯦ ꯑꯩꯒꯤ ꯑꯣꯏꯈꯤꯕꯅꯤꯗ. ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯍꯦꯟꯅ ꯂꯩꯁꯟꯕ ꯂꯧꯐꯝꯁꯤꯡ ꯌꯥꯎꯅ ꯆꯥꯎꯔꯦꯟꯗ ꯄꯤꯔꯦꯁꯦ. ꯀꯩꯗꯧꯒꯦꯁꯤꯕꯣ? ꯃꯥꯁꯨ ꯏꯆꯥꯅꯤ. ꯑꯆꯨꯝꯕ ꯋꯥꯍꯩ ꯌꯥꯎꯔꯛꯂꯦ. ꯆꯤꯟꯕꯥꯜ ꯀꯥꯡꯂꯛꯂꯦ. ꯊꯥꯕꯂꯩꯁꯨ ꯃꯈꯥ ꯇꯥꯁꯤꯜꯂꯛꯏ. ꯑꯗꯨꯝꯅ ꯇꯧꯕ ꯑꯣꯏꯔꯝꯅꯤ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯈꯪꯉꯦ ꯈꯨꯔꯥ. ꯄꯪꯂꯕꯗꯤ ꯋꯥꯖꯕ ꯇꯥꯕꯅꯤ ꯀꯩꯅꯣ ꯈꯨꯔꯥ. ꯎ ꯑꯀꯪꯕ ꯁꯤꯡ ꯑꯣꯏꯅꯩ, ꯃꯤ ꯑꯄꯪꯕ ꯂꯥꯂꯣꯏ ꯑꯣꯏꯅꯩ ꯍꯥꯏꯕꯗꯨꯅꯤ ꯈꯨꯔꯥ. ꯑꯁꯨꯝꯅ ꯈꯨꯕꯤ ꯁꯣꯏ ꯑꯗꯨ ꯂꯍꯧꯔꯦ. ꯇꯥꯠꯀꯤ ꯃꯥꯏꯊꯣꯡ ꯈꯣꯏꯊꯨꯝꯂꯕ ꯋꯥꯍꯩ ꯁꯤꯖꯤꯟꯅꯗꯨꯅ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡ ꯃꯛꯇꯗ ꯃꯈꯥ ꯇꯥꯅ ꯌꯨꯝꯗꯨꯗ ꯂꯩꯊꯗꯅ ꯆꯦꯟꯊꯣꯔꯛꯂꯦ. ꯑꯍꯤꯡ ꯑꯗꯨꯗ ꯆꯦ ꯑꯗꯨ ꯄꯨꯔꯗꯨꯅ ꯂꯩꯆꯜꯕꯨ ꯀꯧꯔꯛꯂꯤ. ꯃꯌꯨꯝ ꯌꯧꯔꯕꯗ ꯂꯩꯆꯟ, 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 ꯇꯥꯕ꯭ꯔꯣ ꯅꯪꯕꯣ? ꯏꯃꯥ ꯂꯥꯛꯑꯦ. ꯊꯣꯡ ꯍꯥꯡꯉꯨꯁꯦ. ꯃꯈꯣꯏ ꯄꯥꯕꯨꯡ ꯇꯥꯕ꯭ꯔꯣ? ꯊꯣꯏꯕꯤ, ꯇꯣꯝꯕ, ꯂꯥꯡꯂꯦꯟ, ꯆꯅꯨ. ꯂꯩꯆꯟ ꯊꯣꯛꯂꯛꯇꯨꯅ ꯊꯣꯡ ꯍꯥꯡꯉꯤ. ꯃꯄꯨꯔꯣꯏꯕ ꯆꯥꯎꯔꯦꯟꯁꯨ ꯊꯣꯔꯛꯂꯦ. ꯆꯥꯎꯔꯦꯟꯅ ꯀꯩꯗꯧꯕ ꯌꯥꯎꯔꯦ ꯅꯨꯄꯤ? ꯅꯪꯕꯨ ꯑꯍꯤꯡꯁꯤꯗ? ꯊꯥꯕꯂꯩ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯞꯅ ꯇꯞꯅ ꯇꯥꯔꯛꯏ. ꯑꯗꯨꯒ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ, ꯉꯁꯤ ꯐꯥꯎꯕꯒꯤ ꯑꯣꯏꯕ ꯋꯥꯔꯤꯁꯤꯡ ꯇꯝꯗꯨꯅ ꯑꯃꯗꯤ ꯆꯦ ꯑꯗꯨ ꯎꯠꯇꯨꯅ ꯍꯔꯥꯎꯅ ꯅꯣꯛꯂꯤ. ꯍꯔꯥꯎꯕꯒꯤ ꯄꯤꯅꯤ ꯉꯁꯤ ꯁꯤꯟꯊꯔꯛꯂꯤꯕ. ꯅꯨꯡꯉꯥꯏꯕꯒꯤ ꯃꯤꯅꯣꯛꯅꯤ ꯉꯁꯤ ꯅꯣꯛꯂꯤꯕ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯏꯀꯨꯏ ꯀꯨꯏꯅꯗꯅ ꯕꯥꯕꯨ ꯌꯥꯏꯃ ꯑꯃꯗꯤ ꯃꯤꯑꯣꯏ ꯀꯥꯡꯕꯨ ꯈꯔꯒ ꯊꯥꯕꯂꯩꯕꯨ ꯇꯥꯟꯅꯔꯛꯂꯤ. ꯕꯥꯕꯨ ꯌꯥꯏꯃ ꯌꯧꯁꯜꯂꯛꯂꯕꯗ ꯕꯥꯕꯨ ꯌꯥꯏꯃ ꯐꯤꯡꯅ ꯆꯪꯂꯛꯇꯨꯅ, ꯍꯩ ꯂꯧꯅꯝ ꯍꯩꯕꯤ, ꯅꯪꯅ ꯑꯩꯕꯨ ꯑꯄꯪꯕ ꯁꯤꯔꯝꯗꯨꯅ ꯅꯁꯥ ꯀꯟꯖꯅꯕ ꯂꯣꯟꯅ ꯆꯦꯟꯈꯤꯕ ꯑꯩ ꯈꯪꯂꯝꯂꯣꯏ ꯍꯥꯏꯅ ꯈꯪꯕ꯭ꯔꯅꯦ ꯑꯄꯪꯕꯤ? ꯇꯥꯖꯧꯅꯦꯍꯦ, ꯅꯪ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯒꯗꯕꯅꯤ. ꯂꯥꯎ, ꯆꯠꯁꯤ ꯂꯥꯎ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯐꯥꯒꯦ ꯇꯧꯕꯗ ꯊꯥꯕꯂꯩꯒꯤ ꯃꯄꯨꯔꯣꯏꯕ ꯆꯥꯎꯔꯦꯟ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯇꯣꯝꯕ ꯊꯣꯛꯂꯛꯇꯨꯅ ꯃꯃꯥꯒꯤ ꯃꯃꯥꯡꯗ ꯊꯠꯂꯤ. ꯆꯥꯎꯔꯦꯟꯅ, ꯀꯔꯤꯒꯤ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯒꯗꯧꯔꯤꯕ? ꯍꯥꯏꯌꯨ ꯈꯨꯔꯥ. ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯅꯪꯒꯤ ꯅꯨꯄꯤ ꯀꯔꯝꯅ ꯑꯣꯏꯒꯗꯧꯔꯤꯕꯅꯣ?
ꯅꯣꯛꯅꯤꯡꯉꯤ ꯑꯗꯨ ꯑꯍꯜ ꯑꯣꯏꯔꯕ ꯅꯪꯅ ꯅꯄꯨꯛꯅꯤꯡ ꯋꯥꯔꯛꯄ ꯉꯝꯖꯗꯕꯒꯨꯝ ꯃꯤ ꯈꯨꯗꯤꯡꯃꯛꯁꯨ ꯑꯣꯛꯇꯅ ꯂꯣꯏꯅ ꯎꯔꯤ ꯃꯗꯨ ꯅꯠꯇꯦ ꯑꯩꯒꯤ ꯅꯨꯄꯤ ꯊꯥꯕꯂꯩꯗꯤ ꯃꯗꯨ ꯅꯠꯇꯦ ꯑꯩ ꯏꯁꯥꯅ ꯌꯥꯅ ꯅꯪꯕꯨ ꯃꯥꯏꯊꯤꯕ ꯄꯤꯅꯕꯒꯤꯗꯃꯛ ꯂꯥꯂꯣꯡ ꯑꯁꯦ ꯁꯤꯟꯈꯤꯕꯅꯤ ꯃꯁꯤꯁꯨ ꯅꯪꯅ ꯈꯪꯗꯦ ꯑꯄꯪꯕ ꯑꯁꯨꯛ ꯀꯨꯏꯕ ꯆꯍꯤ ꯅꯪꯅ ꯊꯥꯕꯂꯩꯒꯤ ꯈꯨꯖꯦꯡ ꯄꯥꯏꯕ ꯐꯪꯈꯤꯕ꯭ꯔꯣ ꯃꯗꯨꯅꯤ ꯃꯗꯨꯗꯅꯤ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤꯗ ꯊꯥꯖꯕ ꯑꯁꯤ ꯊꯝꯗꯨꯅ ꯅꯪꯕꯨ ꯂꯣꯏꯁꯤꯜꯂꯨꯁꯨ ꯍꯥꯏꯅ ꯃꯥꯕꯨ ꯊꯥꯈꯤꯕꯅꯤ ꯌꯦꯡꯉꯨ ꯆꯦ ꯑꯁꯦ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯦ ꯍꯧꯖꯤꯛꯇꯤ ꯂꯧꯅꯝ ꯍꯩꯕ ꯃꯤꯊꯤꯕꯣꯡ ꯃꯤꯇꯝꯕ ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯄꯪꯕ ꯆꯥꯛꯌꯥꯝ ꯆꯥꯕ ꯂꯥꯏꯔꯕ ꯂꯧꯎꯕ ꯏꯕꯣꯜꯒꯤ ꯈꯨꯡꯒꯪꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯇ꯭ꯔꯕꯁꯨ ꯌꯥꯔꯦ ꯑꯠꯆꯥ ꯂꯥꯛꯆꯩꯅ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ ꯈꯨꯜ ꯂꯩꯀꯥꯏ ꯈꯣꯝꯗꯨꯅ ꯁꯣꯅꯨ ꯌꯥꯡ ꯇꯩꯔꯒ ꯅꯌꯨꯝ ꯌꯧꯅꯤꯡꯗ꯭ꯔꯕꯗꯤ ꯍꯧꯖꯤꯛꯃꯛ ꯆꯠꯈꯣ ꯑꯍꯜ ꯅꯪ ꯃꯐꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯕꯥꯕꯨ ꯌꯥꯏꯃ ꯎꯄꯥꯏ ꯂꯩꯇꯦ ꯏꯀꯥꯏ ꯐꯤꯔꯨꯛꯈꯨꯝ ꯃꯔꯜꯁꯨ ꯃꯥꯡ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯈꯨꯇꯨꯝ ꯁꯤꯡꯗꯨꯅ ꯍꯟꯈ꯭ꯔꯦ ꯆꯥꯎꯔꯦꯟ ꯑꯃꯗꯤ ꯊꯥꯕꯂꯩ ꯃꯆꯥꯁꯤꯡꯕꯨ ꯌꯦꯡꯗꯨꯅ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯂꯤ ꯊꯥꯕꯂꯩꯅ ꯄꯦꯟꯅ ꯃꯈꯣꯜ ꯊꯣꯛꯅ ꯀꯞ ꯑꯗꯨꯒ ꯃꯊꯃꯣꯏ ꯄꯦꯟꯅꯁꯨ ꯑꯃꯨꯛ ꯋꯥ ꯋꯥ ꯅꯣꯛꯂꯤ ꯃꯤꯋꯥ ꯉꯥꯡꯅꯔꯝꯕ ꯂꯩꯀꯥꯏ ꯃꯖꯤꯜ ꯀꯥꯊꯣꯛꯅꯈꯤꯗ꯭ꯔꯦ ꯍꯦꯟꯅ ꯊꯥꯕꯂꯩꯕꯨ ꯊꯥꯒꯠꯅꯈ꯭ꯔꯦ ꯆꯦꯛꯁꯤꯟꯅ ꯃꯁꯥꯒꯤ ꯐꯤꯖꯤ ꯅꯦꯠꯍꯟꯗꯅ ꯍꯣꯠꯅꯖꯔꯝꯕ ꯊꯧꯔꯥꯡ ꯑꯗꯨꯕꯨ ꯃꯤꯌꯥꯝꯅ ꯈꯪꯕꯤꯈꯤꯗꯨꯅ ꯃꯥꯕꯨ ꯌꯥꯝꯅ ꯊꯥꯒꯠꯅꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯍꯥꯟꯅꯒꯤ ꯂꯟ ꯊꯨꯝ ꯄꯨꯝꯅꯃꯛ ꯍꯟꯖꯤꯟꯗꯨꯅ ꯃꯍꯨꯝ ꯊꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯔꯦ ꯆꯥꯎꯔꯦꯟꯒꯤ ꯏꯃꯨꯡ ꯑꯗꯣ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯃꯁꯛ ꯊꯣꯛꯄ ꯃꯤ ꯑꯃ ꯑꯣꯏꯅ ꯍꯤꯡꯈꯤꯔꯝꯃꯤ